Lengakta taliba demand sing fangdriba fauba amtuk amadi amjiogi JSC na hojik Changshilliba Thabak Leppagi Khongjang asi Handokpagi Wapham Leite hari hiramasi matangda amtuk amadi amjiogi JSC na thadorokpa chirol amana hai Manipur lengakna thangza numit ki suti kakthatlamba adu handoktuna thangza khudimak suti oiragani haina lauthokpa leikre adubu center lengaki employee amadi pensioner sing na pangliba chada humpugi DADR chahi asigi January tang amadagi chana hangadabani haiba demand adugi ona tainabada chada ahum hapkatuna punna chada nifumangagi DADR tha asigi tang amadagi chana bahoragani haiba lengaki thong asi yabangamloi haiduna haukiba tang taramanga da Manipur lengaki chief secretary da cherol piduna khangan khrei loinana JSC of Amtuk Amjiona hojik chathariba Thabak Leppagi Khongjang Handokploi hainaso chief secretary da khangan ki hari cherol asina makha taraduna JSC of Amtuk amadi Amjiona taliba demand singi matangda makha taba Khongjang changsinanabagi tamak khananainabagi mifamma lakliba tangkun gani thoigi ayuki pung 13 tabada JSC of Amtuk Amjiogi Babuprada leiba office ta pangthoklagani maramaduna tongan ba department gi mute sing association union amadi organization gi mute sing na mifamma sida saruk yabiyu haina cherol asina appeal torakle